NSN केसु इंडिया गवर्नमेंट का सीजफायर तौनदुना पीस टॉक ता हलकले निकी सुमीना लुसिंगबा नागा लालहुलुप NSN के ngasi India government ka ceasefire lauthokpaga loinana peace talk ki wari sananaba center ka pau phauna khre hairi NSN ke na English ngani ga amada center ka ceasefire tongnaduna lakhibadagi English ngani ga taramanga da hana gi chairman SS khaplang gi matang da wari sanaba sidagi thorakibani Niki Sumi asi English ngani ga taramanga da Manipur da Indian Army taranipan hathiba thodokta prime accused oiduna NIA na mahaki mathakta lupa lakh tara gi mana lauthokibani Sumina thadorok pasero lamana hai lup asina sanglaba matam asida naga issue gi oina chanaba yaba political waroisin ama poraknaba honaduna lakhi amadi naga miyamna athu matamda waroisin purakningbagi apamba adusu munna khangi lup asina center na naga issue gi matangda athu matamda waroisin ama puraknaba thamoi sengna honariba adusu khangi maramaduna hojik oiriba phibam asida lup asina shanti puraknaba process asida saruk yasinduna hena mapangan kankhatna ba pandamda lup asigi makok thongba official singna center ga pau phauna ba hokre hai naga miyam gi apamba amadi naga civil society organization sing amadi NGO singna pamliba du yenglaga English ngani ga tara manga da to khiba wari sanaba du da amuk hanna yaushinaba lup asina wareb lawrakhibani lup asina lawrakliba wareb asida center na su harauna yarakani haibagi asa thamli hairi Home Ministry gi official amana hai lup asina India dagi hoba amadi Myanmar da leiba aroiba lalhulupni makoina peace process ta yaurokpa asina naga peace process asida soba inot ama piragani NSN IM na English maga chamapan mawdra tereta center ka shanti gi wari sanaduna hojik phawba leiri English ngani ga tara manga gi August ahumda IM na Prime Minister Narendra Modi yauna framework agreement ama sahi taunaki agreement adu sahi tara nipan gi manungda wari marphurak sanaraba matungda lakhibani adubu IM gi tok haiba flag amasung constitution haiba dabi aduna maram oiraga loop asiga wari sanarkhiba adu hojik phawba chap chaba mafam ama khangba ngamdri aduga topa paomana TH Brinda amasung government ki mathakta wakat lagani aranba charge tawsilaga drug ki kingpin ni haina matam sangna jail da thamduna ikai khumnaba manghan bi khibagi damakta additional SP Brinda amasung Manipur government ki mathakta ain gi thongda wakat lagani haina lilong turel ahan bidagi Haji Masleuddin na phongdokre Lilong da leiba mahak yum da pangthokhiba mifam amada Masleuddin na hai mahakpu additional SP Brinda na maral kaya sijinduna kayarak hanna phaba punba tawrabasu court ta mahaki maral puthokpa ngamdabadagi court na thadokle mahakpu aranba charge kaya tawduna drug ki kingpin ni haijinduna phabani Masleuddin na hai additional SP Brinda na mahak haibadi Masleuddin gi mathakta maram ilai leitana Lilong police ta FIR pansinduna phanaba koitan tanakhi Case asigi interim bail launaba thawal court ta chatpada court room dagi phaki mahakpu Myanmar dagi drug kaya pusilaktuna yumlon naba state singda drug trafficking tawi haina maral siraduna mahak asi sahi kayamuk phaba ngamdana lakpa misakni haiki adubu mahakti Lilong Haurebi college ta thabak tawduna leiba mini office sang naina kaduna soklisingani ga tara terek ki January 13 da thabak tagi pothaki mahak mirot oide additional SP Brindana aihakpu drug lord ni kingpin ni haina iral siki aingondagi aine yadaba potsak ama phawba phaba lekhide additional SP Brindana haikiba wafam sing aranbani court ta pikhiba charge sheet aduna khudam ni haina Masleuddin na phongdoki Nibu maral kya pisinduna ot naikhiba amasung ikai khumnaba manghan khibagi damakta court ta defamation suit tawragani phangpham thokba compensation tangani haina Haji Masleuddin na phongdoki aduga topa paomana tha amagi manungda Manipur laingakna high court ta appeal setkadabani haukiba English singani ga tarani pangi June thada lupa koti kuntaret henbagi drug phabada sianaba ADC Sandel gi chairman oiramba lukho sei jobu maralaite haituna tha sigi tarateta NDNPS court na thadokibagi mayokta yaningdaba phongdoktuna Imphal West ki manung chanba lamsang kaithel dan nupi khunai apunba loop lamsang na sinduna physical distancing ngakna wakat mi phamsa thakre haina coalition against drugs and alcohol kadagi Information and Publicity Secretary ki serola man hairi wakat mi phamadu da kadagi vice president ning thoujam dore na haikibada Manipur laingang na drug lalon ba mioi sing saugatpa manba thabak chatharoi dabani masagi official quarter dagi yamda drug kaloina na phagat pada siana ba lukho sei jobu mara leite haina thadokpa si miyamda chauna chingna ba phawi thawong asina Manipur laingang na lauthokhiba war on drug Phagita hale amasung miyam gi thajaba mangdana ba Manipur government na lukho sei jo court na thadokhiba numitagi parga tha amagi manungda mathak thongba court ta appeal satuna case si nauna hangdoktuna thijil hannaba daita lawgadabani
ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯗ꯭ꯔꯕꯗꯤ ꯍꯧꯅꯔꯨꯕ ꯅꯥꯏꯗꯕ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯂꯝꯁꯥꯡꯒꯤ ꯑꯦꯗꯚꯥꯏꯖꯔ ꯔꯥꯅꯤ ꯕꯥꯂꯥꯅ ꯍꯥꯏꯈꯤꯕꯗ ꯌꯥꯝꯂꯕ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯈ꯭ꯔꯕ ꯂꯨꯈꯣꯁꯩ ꯖꯧꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤ ꯀꯦꯁ ꯑꯁꯤꯒꯤ ꯊꯤꯖꯤꯜꯂꯤꯕ ꯑꯥꯏꯑꯣ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯧꯇꯨꯅꯕ ꯑꯃ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏꯁꯤꯡ ꯁꯧꯒꯠꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯃꯁꯨꯡ ꯅꯤꯁꯥꯒꯤ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯀꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯚꯤꯗ ꯇꯦꯁꯀꯤ ꯃꯃꯜ एक्सपर्ट कमिटी की मिफम लब वारेप की स्टेट असिगी गवर्नमेंट अमदी प्राइवेट हॉस्पिटल सिंगदा कोविड टेस्ट तौबगी ममल रिवाइज तौख्रे नौना लेपखिबगी मतुंगिना गवर्नमेंट फैसिलिटी सेंटर सिंगदा आरटीपीसीआर टेस्ट तौबदा ममल लौररोय डिमांड की मतुंगिना ट्रूनेट टेस्ट तौबगी ममल लुपा लिसिंग अमगा चामा यांखै अदुगा डिमांड की मतुंगिना आरएटी तौबदना लुपा चानीगे यांखैनी प्राइवेट हेल्थ केयर फैसिलिटी की ओइना आरटीपीसीआर की ममल लुपा लिसिंग अमगा चामरी ट्रूनेट की ममल लुपा लिसिंग अमगा चामरी अदुगा आरएटी गिना लुपा चामरीनी हाइरी अदुगा तोप पावमना पॉजिटिव ओइबगी चांग हेनगलकले नुमित खरा सिरुद्रबा मतुंगदा मियोय अमा लैखिद्रे स्टेट असिदा कोविड-19 पॉजिटिव ओइबगी चांग यामना हंथरुरबा मतुंगदा हौखिबा पुंग कुनमरी असिदा नौना पॉजिटिव केस चामगा सुंगना मरी थेंगनबदगी अमुक हेनगलकले लोइनाना नौना लाइचर असिगी पॉजिटिव ओइबा मियोय अमसु लैखिद्रे लाइचर असिगी वांगांग लोय अमसुंग हेल्थ केयर एडिशनल डायरेक्टर डॉक्टर खोइरोम सचिकुमार मंगांग थोपा सेरोल अमगी मतुंगिना इम्फाल ईस्ट तगी चही 63 सुरबा नुपा अमा रिम्स ता लैखिद्रे अमसुंग लाइचर असिना मरम ओइरगा लैखिदबा मसिंग 439 सुरे हाइरी पनबा याबदी हौखिबा नुमित खरनी सिदा लाइचर असिना मरम ओइरगा मियोय अमता सिखिदबनी सेरोल अदुगी मतुंगिना सेंट्रल आर्म पुलिस फोर्स की पार्सोनेल तरुक यावरगा पुन्ना मियोय चामगा सोकना मरी हौखिबा पुंग कुनमरीदा जेनिम्स रिम्स इम्फाल वेस्ट सिलमेट इंसेंट डायग्नोस्टिक राज मेडिसिटी सीज हॉस्पिटल्स बिष्णुपुर कक्चिंग उख्रुल चुराचानपुर तमेंगलोंग अमसुंग बाबिना डायग्नोस्टिक्स दा टेस्ट तौबदा नौना पॉजिटिव ओइबा थेंगनरे हाइरी जनरल पॉपुलेशन की पॉजिटिव ओइबा मौद्रानिपान मसिदा नुपा निफुमरी नुपीने यांखैमरी असि इम्फाल वेस्ट तगी यांखैमंगा इम्फाल ईस्ट तगी 18 थौबाल तगी अमा बिष्णुपुर तगी निपान कक्चिंग तगी निपान चांदेन तगी अमा तमेंगलोंग तगी अनि कांगपोकपी तगी अमा अमसुंग चुराचानपुर तगी अहुमनी नौना पॉजिटिव ओइखिबसिंग असि मपान दा चलुबगी ट्रैवल हिस्ट्री अमता लैते हाइरी डिसेंबर 12 की नुमिदांग वारम पुंग मंगा दगी डिसेंबर 12 की नुमिदांग वारम पुंग मंगा पुन्ना पुंग कुनमरी की मनुंग दा मियोय चामगा सुंगना मरी पॉजिटिव ओइबा थेंगनखरबसु हौखिबा नुमित खरनिदा पॉजिटिव ओइबगी चांग यामना हंथरुरबनी डिसेंबर 12 की नुमिदांग वारम फावबदा पुंग कुनमरी की मनुंग दा मियोय 38 डिसेंबर 19 की नुमिदांग वारम फावबदा मियोय 39 डिसेंबर 10 की नुमिदांग वारम फावबदा मियोय 94 अमदी डिसेंबर 18 की नुमिदांग वारम फावबदा मियोय 59 पॉजिटिव ओइखिबनी डिसेंबर 13 की नुमिदांग वारम फावबदा पुंग कुनमरी की मनुंग दा पॉजिटिव ओइबा मसिंग 38 अमदी डिसेंबर 13 नुमिदांग वारम फावबगिसु 38 ओइखिबगा लोइनाना डिसेंबर 19 की नुमिदांग वारम फावबदा पुंग कुनमरी की मनुंग दा मियोय 43 पॉजिटिव ओइखिबनी स्टेट असिगी ओइना लाइचर असिगी पॉजिटिव ओइबा मसिंग 19 का चनिपान 19 मसिदा जनरल पॉपुलेशन की 19 का चामरी 45 सेंट्रल सिक्योरिटी पर्सनल की 3,338 असी यावरगा मसिंग असी यौरे अदुगा एक्टिव केस 1,158 मसिदा जनरल पॉपुलेशन की 1,405 सेंट्रल सिक्योरिटी पर्सनल की चामगा यांखै मरी हौखिबा पुंग कुनमरी सिदा लाइचर सिदगी फदुना मियोय चामगा सुंगना अनि डिस्चार्ज तौखरे अमसुंग डिस्चार्ज तौखिबा सिंग अदु होम आइसोलेशन दगी यांखै निपान रिम्स दगी तरुक जेनिम्स दगी 13 लंबोय खोंगनांखोंग दगी अहुम यूनाको दगी अमा सिज हॉस्पिटल दगी निपान उखुल दगी अमा चांदेन दगी अमा आरडी विंग दगी अमा बाल भवन दगी तरुक अमसुंग थौबाल दगी अमानी स्टेट असिगी ओइना लाइचर असिदगी फखिबगी मसिंग 13 का सुंगना कुंथा मसिदा जनरल पॉपुलेशन की 19 का चनिपान निफुमापन सेंट्रल सिक्योरिटी पर्सनल दगी 3,138 अमसुंग लाइचर असिदगी फगलकपगी चांग चादा 39.5 नि हाइरी अतोप पाउगी लिखुलमगी मतुंगिना इम्फाल वेस्ट दगी पॉजिटिव ओइखिबसिंगी मनुंगदा फोइजिंग सिंगनिंग दगी 12 याउरी अदुगा अतोप पाउमना थेंगना पुखलकपदगी यामलबा मियोयसिंग सिबनी एक्सपर्ट अतै लेबाकसिंग चांगदमनबदा कोरोना वायरस पेशेंट सिबगी मसिंग इंडियाना हंथै इंडियादा कोविड-19 ना सिरिबा पेशेंट अयामबदी हॉस्पिटल दा यामना थेंगना पुखलकपदगिनी हाइना गवर्नमेंट की एक्सपर्टसिंग हाइरी लेबाक सिगी ओइना मियोय मिलियन अमगी मनुंगदा कोविड-19 ना सिबा मसिंग चामगा सुंगना तरुकनी अदुबो मालेम गी ओइना फिगर की मतुंगिनदी मियोय मिलियन अमगी मनुंगदा कोविड-19 ना सिबा मसिंग असि 213 तरुकनी
COVID-19 ga mari leina na ngasi paumi singa unabada Dr. B.K. Paul na hai lebak sida coronavirus na tasengna sibagi changdi yamna nemi adubu leikitraba singi manungda ayambana haksangi phibam ka hena soksilaga hospital da pukhalakpadagi leikidabana ayambani maram asina complicity leitana ba yariba makhai hek singnabaga test tawthokpa amadi singnarabadi hospital da panthatana pukhatpa asi yamna maru oi haiki hojumaki oinadi India da COVID-19 gi anoba case amadi sibagi masing asi hantarakle haina su panki Union Health Secretary Rajesh Bhushan hai leibak sida COVID-19 laisat thingna ba thabak ningthina laukhali malem gi oina figure da miyoi million amada COVID case masing lising mapan ga chathuk oirabasu India gi oinadi miyoi million amagi manungda COVID case masing lising taret ka chahumni Haukiba numit tare ni asigi data yengbada leibak sida COVID ki nongmuda oiba case masing asi yamna hanthare haukiba November mari dagi tara phaubuda nongmuda miyoi million amada changchatta pabada nongmuda COVID positive case lising ni futaruk oiramba adu December tara taruk tagi kuni thoi phauba numit tare ni asida yengbada miyoi million amada pabada nongmuda positive oiba ki chang miyoi lising kun mari da hanthare haukiba numit chamaga humdra humdoi gi manungda haukiba ningthaukaba numit ta record oina masing hanthaduna nongmuda COVID positive oiba case masing lising kun yaudre masi center amasung state government na ground level dagi ningthina thabak laukhatpadagi laisat asigi lakshin bangambagi phibam amada lakpani haina sum hakna phongdoki Health Ministry gi senior official amana phongdorokpagi matungina COVID-19 laisat na khara hen sokpa state singda expert team thaduna state government gi thabak thoramda ground level dagi hona mateng pangbaga loina na laisat asi lakshin naba systematic oina thabak laukhali hai leibak sida laisat asina siba amadi nabagi chang hantharakle hargasu aikhoina makha tana covid ki SOP nga na satpa darkar oiri haina su ministry gi senior official aduna phongdorakli aroibada Paobilai news reader gi video yengbiri ba khuding mak puthagat chari